Hauzik miyamgi mitmangda ubiriba sing ngarangta state forcing changba yaroi haiduna central force kana thingmadagi yamna chawba mungna apama thokraba matungda hauzik state asida leibinariba state force amasung central force animak asi punna thabak tawbinaduna miyamgi damakta leiri haibadu uttuna ngasi thamnapokpi hairiba mafam asida yamna kanna landarakpadagi khotoknabagi thawdok aduda combing operation tawduna irang adubu namthanabagi damakta honabagi saktam amani ngarang ta chingtiktaki nongmai kaptharakliba kangmusing adubu faba punbagi mahutta central force amasung state force anigi marakta yamna chawba mungnaba ama leikraba matungda hauji adongi mitmangda ubiriba saktam asina aikogi tampaki oiba thamnapokpigi mafamda combing operation tawba loiraba matungda masiki chingthakta leiriba mafamsing asida kuki militant singbu tanthoknabagi damakta makoibu tathoknabagi damakta combing operation changsinbagi oiba saktamni masida makoina pairib kulai asi aduki matik yamna advance oiraba khulai kaya ama yawbga loinana sangsin kriba state force amasung BSF CRP yawna leiriba central armed police force sing asi aduki matik yamba masingda aikoina adumak ubu fangli adubu hairiba security force sing asina matik chaba khulai paiba aduki matik yamba personnel ga loinana changsin kiba taragasu saibol hairiba kuki khul asidari combing operation tawba ngamdana halakre haiduna thamnapupi amasung masigi manak nakpada leiriba miyam singi maikaidagi pendaba wafum khara thamlakli Koki na ngamaga thanbi ki dore koki nupi na ngamji kre central force di koki nupi dadi kaim ngamde kano dadi ngame maitai nupi dadi ngami ngawang malamaga maitai gi bunker thugare tatpi kre koki nupi na tanthok pire e Falling tower hider. Mai tay bunker thugara ma satti gre Laglamliba Central Force amasung State Force ki oiba combined team aduki maikaidiki tampaki oiba mafamsing asida combing operation chachaduna bunker na singba thugairamba amasung miyo kiyama tanthoklamlaba matungda kuki kulsing asida na changsillaga nongmai kaptharagliba chingdol asida combing operation tawramde haibagi wahauda nongmai kaptharagliba chingdol asida su changsinduna tampakta tawkiba adugumna combing operation tawgadabani haiba wafam asi phungdoktuna praja miyam singbu ngak senduna leigadabni hankiba yaroi haiba wafam asida Thamnapupi amasung masigi akoibida leiriba miyam singa security force singagi marakta yamna kana mungnaki yang pupi hojik chu irang tawbe ai kuki hujum mathakta sanung phawya balambi duda hojik yang kome adu khun ngak ko sinau jingda kanna hojik hawro na lawle adu moin hojik Chatkhiba tawre adu Chatkhiba tawbudagi moina khoi thangna ro aibai mongda Chatkhiba tawre adugi moi khoi thachabani ai si yang pukidene ram keso đây mà nung trắng thôi.
Security hankiba yaroi haiduna muknaringayda makhatana attack chatarakpagi oiba wafam amasu thorakki Kuki na hozik bompi ama kapsalakare ko koi meti khulakta aduga army gai na metei noina kapane na hozik Iran sijale aduga mai Casper gari hozik yamatu akoi hek mamang kani moina koi taw taw lei ngake mamang da moi kuki khunda changu badi kuki nu pisina phanek sijinaraga chai sijinaraga tan thorakra hozik moi ju lei ni army sing ju khangimne kana na kapa ino je khang noi metei na kapa ne na akoi metei Iran sijale hozik bombi du phajana dong law na ka khri du asi faw da khoi metei na du gumba umta pot umta ka phangam ji bne du khang na moi na khoi ti Iran sijale ni yo me am du rang ani yo ji ada moi kal keswa ga ahum ge ga ge sa da ngan da thau khana le ya pena da masina ngasai singthakta combing operation sangsin haiduna sangsin khraba matungda oikiba fibam aduni masidani miyamna thajaba ngamdabadagi irang thokduna asauba kaya ama phongdongnarakliba si water supply aki pang hetu ni he o pohi ki dom dele gari an tol khan hai उनको बुला दो आप बात के बाद जाओ फोन करके बुलाओ यहाँ पे मिलो अन्य भाई चन्ना हूँ नाउ अन्य भाई चन्ना हूँ नाउ बात करके कहे आलू भात ओ कोई बात नहीं बातें करो बुलाओ